Election Commission of India na Republican Party of India Athwalebo Manipur State Party ama oina Shakhangle Regional Party amagumna thabak tawduna Manipur da thokliba irang ase matau karamna loisingani haiba asina RPI Athwale Manipur State ki ahanba pandam oigani haina party asege National Secretary Maheswar Thongnaujam na phongdokre wafam ase Kaishampata laiba Maheswar Thongnaujam ge yumda RPI Athwale Manipur State ki thaupuba kayana saruk yaduna pangthokiba paugi mipam amada Maheswar Thongnaujam na phongdokibani mahakna makhatana haikibada RPI Athwale ase ECI na Manipur State Party ama oina Shakhangle party asege symbol oina chu thaba lau uba yepa markana oigani masi pumnamak ase lamdam asege miyamna party asibu nungsibiba amade saugatpibadagini Manipur gi mapal lamda laiba miyoina lamdam asege maramda hena khangadaba nate maram aduna RPI Athwale na Manipur gi mayokta laigadaba high command amattagi makhada thabak tawgadaba nate RPI Athwale State Manipur gi oinadi regional party amagum lamdam asida thokliba irang political oina waroisin puraknaba angamba thakta honagani haina phongdokhi ECI na aikoigi Republican Party of India Athwale RPIC Manipur da state party amoina recognize tawrakle official recognize tawrakle tasengna aikoigi RPI ngasibo aikoina changjanjarak step khudimak akoina pamjabadi Manipur gi any situation any crisis Manipur gi any nook and corner gi damakta akoina politically changjanba matamda regional party amoina wak tawdragadi praja miyam na pamiba kholao praja miyam gi grievances miyam se koina solve tawanga moi any political party oisinu sida high command haiduna mathakta ama leiraga mapanda leiba Delhi da leiba Maharashtra da leiba any mafam da leiba miduna akoigi Manipur gi maramda hena khangba honade aduna any party mapan gi party oigera koi Manipur gi North East ki party oigera any party oiningbo oiraga su akoina sigi party any party particular party se akoina regional party amoina wak tawbagi wakhalon da first priority da thama changjan ba taragadi akoi Manipur se ngasi thoiba problem myam se thoidabani aduna huziki ngasi gi handaki cherak sida praja myam da su leibiriba akoigi RPI Athwale gi all members na yama thagat pa phongdok chari maramdi praja yaudana ngasi ECI na tholiba recognize akoigi Manipur da akoigi Manipur sida RPI state party amoni recognize tawre haibase akoigi nusiba praja yaudana recognize tawang amamoy makoigi achauba thodang duna koi thajabiba akoida leiba support tuna ngasi akoi sumaina ma ECI na state party amon Manipur da recognize tawrli bani aduna ngasi akoi myam punjal laga thona hena hap CM officially chela pase thona ma ha oina logzarai haira kanda hanadagi hena akoi hanadi haijaba akoi motive regional party amon wak tawba akoi RPIC even if si Maharashtra dagi akoi hogdoko party oiraga su akoi Manipur da akoi na high command gi makha amata yengdana akoi na Manipur gi phanaba tawrapa taragadi akoi logzagani high command tajagani Manipur gi phatanaba akoi praja gi soinaba sanadaba yamna mari leinadaba thabak tawrak taragadi akoi kai high command ga mari leinazaroi haibis hanadagi haijagi bani aduna ngasi state party oina su recognize tawbire officially aduna akoi hena changjala aga akoi gi new political direction the idea of Manipur sida akoi focus tawrakanda politically akoi problems solve tawnaba akoi RPI na regional party amo oina wak tawjaraga fully focus tawjagani haiduna miyam da haijari aduga akoi gi ngasi akoi gi reserve akoi ECI na state party amo oina akoi gi RPIC recognize tawa matamda akoi gi reserve symbol amo oina akoi gi RPIC akoi Ken farmer haitare Ken farmer amo gi reserve symbol pibire akoi gi chu lokpa lomi haitare aduna akoi gi Ken farmer si oina reserve symbol pibir akanda akoi gi RPIC Manipur da reserve symbol amo oina nahangai di free symbol da symbol ama khallaga akoi gi party se recognize tawdabanina symbol ama da loba tawrambadu hujikti akoi gi party gi akapna ba akoi gi yamna particular symbol ama akoi lep tabida akoi gi authorize oiraga leire na mayam da su haijari aduna akoi gi pandam di sigi ngasi akoi na si haijari basidi akoi na press meet tawjari basidi tasengna akoi gi nungai basu phongdok chaba nungai bai si kaino hai matamda akoi na wak tawningba thabak yang wati tawgada thabak myam leiri aduna tawri basida akoi da thongna bibi ba piri si kanano ECI ne thokjar e haibai wani piri ba thongna di prajana pibani prajana ngasi gi thongna se piram draba akoi nusi pulam draba akoi ngasi gi recognize tawbisi oi thokpa hon oi thoklam moi aduna mayam punamakta khuramduna thagachari adu hena mapung phana RPIC regional party oina mapung phana wak tawbang ambo oijage miyam gi kholauduna akoi gi kholauni high command na akoi kholau nate praja gi kholauna praja gi aningbana akoi gi apambani akoi gi aningbani haiduna
ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯊꯦꯡꯛ ꯌꯨ